Irang Asi da Christian lining CHATPA KUKI Shengna MEITEI Christian gi church THABA MARAM na Irang Asi religious war Natte Haina Makhoina Sandokliba Asi Aranbani Haina MEITEI Christian victim of Manipur violence na Phongdorakli MEITEI Christian victim of Manipur violence na Sinduna Manipur Press Club da pangthokpa paugi mifam amada saruk yakhiba MEITEI pastor Shengna wafam asi phongdokladuna hai Furuk masal gi marakta thokliba Irang Asi na maram oiraga church amadi laishang kaya amang ata thokankhre Irang Asi da church sahunga yankhairom amade MEITEI gi umang lai yauna laisang Chahunga Marifutara humdoi mai thakiba asina Irang Asi religious war oina uhanaba honarakpadagi MEITEI Christian sing punsilaga achumba wafam mase khanghanaba ngasigi mifam ase pangthokpani Irang Asi religious war ni hairabadi Christian oidaba mina Christian da attack tawba haibasidi chatnaraga leiba wani adubo Christian da attack tawpa ase angakba fawi KUKI Shengna MEITEI Christian Church Nipan Rom Thuai Kibatan Natana Churachanpur More Laikong Amadi Sumnu Jingba Manung Hanjinba Mafam Singda MEITEI Christian Singi Yum Chani Rom Mai Thake Church Sahunga Yankhai Rom Mai Thakiba Asida Tangkhai Henbade MEITEI Christian Singini Adubo KUKI Shengna Church Sing Ase Makhoigini Haina Aranba Propaganda Kaya United Nation Amade European Union da Santoklaga Fund Kaya Khongbatle Fund Sing Ase Matau Karamna Karida Sizinari Bagi Haibase Achobu Wahang Amane Thokliba Irang Asi religious war Natte maside furuk masal gi marakta thokpa Irang ni hainasu pastor singna phongdoknarakhe Aikogi yum singda leiriba Bible kaya makhoina MEITEI isor gi afaba wa pau makhoina mudhalli mase aigi opinion da Christian singi mathakta war hoba natte Pichibida lady beach in Austin, Kangbiu, Maramdi, MEITEI Hairi Bazat, I quite the war as he hobani had a Mayek Lan, Aina Ginu Caesar beach in Austin, the Hidok and Baduni. Afaba Tabak the Wumatam da, Punsida Karimatasu, Pataba, Wakal Kalude. Adobo, I quite the Christian or again Makoi the Fataba Amata Makoima from the Tobalete. Adu Makoina, I quite Christian or Gasu, I quite Manghali, I quite get Tawaibo Tang Seminary, I quite Manjang, Pumna Isorgin Ning the Sangpova to Gaiduna, I quite Isor Kurumbam Kangdanga Sifa with the lady. KUKI is launching a Dramagi Weba Landa, Mapalam the Moon Uhana Honavase. Ay masimadi ay isorgi mingda na koy da haijeri masimadi tawiganu maram di na koy na dharmagi lan oiramba taraga di victim oiriba ngasi pasaram mo ina isi victim oiri neba karige damakta kitchen pasar amagi koy gi dukan amabu ihan hana kangpukpi da mai thabase aigi khallaga karige damut aigi ihan hana thabiri bno masina takodi masi religion conflicts nati haibasi neba Makoina Aibu MEITEI Amani Haibagi Damakta Aigi property se Kangpukpida Yana Mai Thaba Thugai Base Aigi property ne Aigi photo Sunatava photo Kara Thaga Lakanda Pastor Ibungo se Aramba Yogore Haidana Media da Thagat Pirambado Madu Tobigano Mi Amagi Punsibu Light Etem Torokpa Hai the Lekatana with the Muto Narakpa Adugumba Wakalo Lado Isorga Wakalo Nate Madu Duma Yarekedi Madu Handokpio